ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤ ꯕꯔꯥꯡ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯅꯤ ꯕꯟ ꯇꯔꯥꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯗꯨꯝꯕ ꯃ꯭ꯌꯨꯖꯤꯌꯝꯕꯨ ꯃꯁꯤꯕꯨ ꯂꯤꯡꯈꯠꯂꯤꯕ ꯑꯩꯈꯣꯏ ꯐꯥꯎꯟꯗꯔ ꯑꯣꯖꯥ ꯑꯩꯠ ꯔꯥꯖꯃꯅꯤꯒ ꯏꯟꯇꯔꯚ꯭ꯌꯨ ꯃꯇꯦꯛ ꯑꯃꯇ ꯂꯧꯖꯩ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯂꯤꯡꯈꯠꯈꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃ ꯄꯤꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤꯡ ꯍꯥꯎꯔꯣꯡꯕꯝ ꯔꯥꯖꯃꯅꯤ ꯑꯩ ꯕꯣꯟ ꯇꯔꯥꯄꯨꯔꯁꯤꯗ ꯄꯣꯛꯄꯅꯤ ꯆꯥꯎꯔꯛꯄꯗꯤ ꯃꯦꯇ꯭ꯔꯤꯛ ꯍꯦꯛ ꯂꯣꯏꯕꯒ ꯏꯝꯐꯥꯜꯗ ꯃꯈꯥ ꯂꯥꯏꯔꯤꯛ ꯇꯝꯖꯔꯛꯄꯅꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯍꯧꯔꯛꯄꯁꯦ 1995ꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯔꯇꯟ ꯊꯤꯌꯥꯝ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯆꯧꯊꯥꯝ ꯁꯃꯔꯦꯟꯗ꯭ꯔꯒ ꯇꯧꯔꯒ ꯑꯩꯅ ꯊꯥ 3 ꯖꯄꯥꯟꯗ ꯆꯠꯄꯁꯤꯒ 1995ꯗꯒ ꯃꯈꯣꯏꯅ ꯊꯨꯡꯉꯤꯕ ꯃꯐꯝꯁꯦ ꯃꯤꯊꯤꯂꯥ ꯃ꯭ꯌꯨꯖꯤꯌꯝꯅꯤ ꯃꯤꯊꯤꯂꯥ ꯃ꯭ꯌꯨꯖꯤꯌꯝ ꯑꯩꯒꯤ ꯃꯄꯨ ꯗꯥꯏꯔꯦꯛꯇꯔꯁꯤꯅ ꯑꯌꯥꯝꯕ ꯁꯤꯜ ꯂꯥꯡꯉꯒ ꯇꯧꯕꯅꯤ ꯃꯗꯨꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯨꯅ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯑꯩꯅ ꯍꯜꯂꯛꯂꯒ ꯑꯩ ꯌꯨꯝꯗꯒ ꯍꯜꯂꯛꯇꯦ ꯏꯝꯐꯥꯜꯗ ꯍꯜꯂꯒ ꯇꯣꯉꯥꯟꯕ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯍꯥꯗꯨꯔ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯗꯒꯤ ꯀꯛꯆꯤꯡꯒꯤ ꯑꯣꯖꯥ ꯒꯧꯔꯆꯟꯗ꯭ꯔ ꯑꯗꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩ ꯒꯨꯔꯨ ꯊꯥꯅꯤꯟ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯒꯤ ꯑꯩꯉꯣꯟꯗ ꯃ꯭ꯌꯨꯖꯤꯌꯝ ꯇꯧꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯒꯤ ꯃꯔꯨꯑꯣꯏꯅ 2015ꯗꯒꯤꯗꯤ ꯑꯩ ꯃꯐꯝꯁꯦ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯗꯤ ꯑꯩ 2006ꯗꯩ ꯍꯜꯂꯛꯈ꯭ꯔꯦ ꯀꯁꯥꯔꯗ ꯑꯗꯣ ꯑꯩꯅ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯑꯗ 2015ꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯤꯡꯈꯠꯄ ꯌꯥꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯂꯤꯡꯈꯠꯂꯒ ꯑꯩꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯅ 2019ꯒꯤ ꯁ꯭ꯋꯥꯏꯗ ꯇꯧꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯍꯥꯟꯕꯗ ꯌꯨꯝꯗ ꯇꯧꯖꯔꯝꯃꯤ ꯌꯨꯝꯗ ꯇꯧꯔꯝꯃꯒꯁꯨ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤ ꯊꯝꯕ ꯆꯠꯂꯛꯇꯕ ꯌꯨꯝꯁꯤꯒ ꯁꯪꯒꯣꯏꯁꯤꯒ ꯄꯨꯟꯅ ꯇꯧꯁꯤꯜꯂꯛꯄꯁꯤꯗ ꯊꯝꯕ ꯆꯠꯂꯛꯇꯕ ꯂꯣꯏꯅꯅ ꯆꯪꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯊꯤꯔꯛꯄꯗ ꯃꯁꯤ ꯃꯐꯝꯁꯦ ꯇꯥꯗꯅ ꯃꯁꯤ ꯃꯐꯝꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯑꯣꯏꯗꯅ ꯉꯁꯤ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯃꯣꯡꯒꯣꯂꯣꯏꯗ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯩꯅꯤ ꯑꯌꯥꯝꯕꯗꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯗꯒꯤꯁꯨ ꯈꯣꯝꯗꯕ ꯅꯠꯇꯦ ꯑꯗꯒꯤ ꯕꯦꯡꯒꯣꯂꯤꯁꯤꯡꯗꯒꯤꯁꯨ ꯈꯣꯝꯗꯕ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯣꯡꯒꯣꯂꯣꯏꯗ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯣꯡꯒꯣꯂꯣꯏꯗ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯁ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯌꯥꯎꯔꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯌꯥꯎꯔꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈꯣꯝꯖꯤꯟꯖꯕꯅꯤ ꯑꯗꯒꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅ ꯑꯩꯅ ꯃꯃꯥꯡꯗ 2019ꯒꯤ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯀꯣꯝꯕꯣꯗꯤꯌꯥ ꯆꯠꯆꯔꯨꯏ ꯂꯦꯛꯆꯔ ꯑꯃꯒꯤ ꯑꯁꯤꯗ ꯀꯣꯝꯕꯣꯗꯤꯌꯥꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯁꯤ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯄꯒꯤ ꯁꯝꯅ ꯂꯣꯡꯎꯞꯄꯨ ꯍꯥꯏꯔꯣ ꯇꯨꯡꯒꯣꯟꯕꯨ ꯍꯥꯏꯔꯣ ꯇꯣꯉꯥꯟꯕ ꯃꯁꯛ ꯑꯃ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯒꯣꯛ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯀ꯭ꯋꯥꯒꯣꯛ ꯀꯥꯏꯅꯒ ꯂꯩꯔꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥꯅ ꯁꯤꯜꯚꯔꯅ ꯁꯥꯕ ꯀ꯭ꯋꯥꯒꯣꯛꯅꯤ ꯃꯁꯤꯒꯁꯦ ꯑꯩ ꯈꯣꯝꯃ ꯄꯨꯖꯔꯛꯏ ꯇꯣꯉꯥꯟꯕ ꯃꯐꯝ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯈꯔ ꯌꯥꯎꯔꯤ ꯏꯚꯦꯟ ꯖꯄꯥꯟꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯃꯔꯦꯟꯗ꯭ꯔꯅꯦ ꯀꯩꯅ ꯑꯩꯈꯣꯏ ꯆꯠꯂꯨꯕ ꯇꯥꯃꯣ ꯔꯇꯟ ꯊꯤꯌꯥꯝꯅꯦ ꯀꯩꯅ ꯆꯠꯂꯨꯕꯁꯤꯒ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯃꯌꯥꯝ ꯑꯁꯨꯛ ꯇꯣꯝꯊꯤꯟ ꯑꯣꯏꯕ ꯈꯔ ꯌꯥꯎꯋꯤ ꯑꯗꯨꯒꯤ ꯂꯣꯏꯅꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯕꯨꯃꯦꯔꯥꯡ ꯀꯥꯏꯅꯒ ꯃꯣꯏ ꯂꯣꯟꯗ ꯋꯥꯉꯥꯜ ꯀꯥꯏꯅ ꯍꯥꯏꯕ ꯍꯨꯟꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯏꯆꯝ ꯆꯝꯕ ꯈꯨꯠꯂꯥꯏꯗꯣ ꯑꯗ ꯆꯠꯄꯣꯠꯇꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯥꯏꯅꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯨꯟꯈ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧ ꯍꯜꯂꯛꯏ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯑꯩꯈꯣꯏꯒꯤ ꯕꯨꯃꯦꯔꯥꯡ ꯍꯥꯏꯅ ꯏꯪꯒ꯭ꯔꯥꯖꯤꯗ ꯕꯨꯃꯦꯔꯥꯡ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯊꯝꯖꯩ ꯃꯐꯝꯁꯤꯗ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯤꯒ ꯊꯥꯡ ꯊꯥ ꯑꯔꯤꯕ ꯃꯇꯝꯗ ꯄꯥꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯈꯦꯂꯦꯟꯗ꯭ꯔ ꯁꯨꯕꯦꯗꯥꯔꯅ ꯄꯥꯏꯔꯝꯕ ꯑꯗꯒꯤꯗꯤ ꯄꯥꯔꯊ ꯁꯨꯕꯦꯗꯥꯔꯅ ꯄꯥꯏꯔꯝꯕ ꯑꯗꯒꯤꯗꯤ ꯄꯥꯎꯅꯥꯅ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯐꯥꯔꯝꯕ ꯊꯥꯡꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯂꯩꯔꯤꯕ ꯍꯤꯌꯥꯡ ꯍꯤꯔꯦꯟꯒꯁꯦ ꯊꯑꯣꯏꯅ ꯄꯨꯔꯛꯇꯅ ꯃꯣꯏꯅ ꯀꯠꯄꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯁꯤꯒ ꯊꯝꯃꯨ ꯀꯥꯏꯗꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯒꯣꯔꯃꯦꯟꯕꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯕꯨ ꯑꯣꯏꯔో ꯅꯠꯇ꯭ꯔꯒ ꯑꯩ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗ ꯑꯩ ꯏꯁꯥꯁꯦ ꯃꯩꯇꯩ ꯑꯣꯏꯖꯔꯨꯕꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯃꯩꯇꯩ ꯑꯃꯁꯨꯡ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯥꯎꯕ ꯉꯝꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯁꯥꯝ ꯒꯣꯔꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯁꯦꯟꯊꯪ ꯑꯃꯠꯇ ꯄꯤꯗꯦ ꯁꯦꯟꯊꯪ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯐꯛꯂꯣꯡꯅ ꯁꯥꯔꯒ ꯌꯥꯝꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯗꯕ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏ ꯊꯝꯕ ꯌꯥꯔꯒꯇ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯊꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯐꯤꯕꯝꯗꯤ ꯁꯤꯅ ꯅꯣꯡꯁꯦ ꯀꯟꯅ ꯍꯦꯛ ꯆꯨꯁꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯅ ꯍꯥꯏꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯗ ꯄꯣꯠꯁꯛ ꯌꯥꯝ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯁꯨ ꯑꯩꯅ ꯈꯣꯝꯕ ꯉꯝꯃꯔꯣꯏ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯈꯣꯝꯃꯛꯄꯅꯤꯅ ꯃꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯒꯤ ꯃꯁꯤꯒꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯩ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯃꯁꯨ ꯑꯩ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯆꯤꯡꯁꯤꯟꯖꯒꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯆꯪꯉꯒꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯈꯤꯇꯪ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯆꯪꯉꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯈꯤꯇꯪ ꯐꯖꯅ ꯇꯧꯗꯅ ꯈꯤꯇꯪ
systematic oina thamma ngamgadra haibasima khanjai aduna akoi MP mayam chu lei akoi ningthau lesemba sana jaw chu lei akoi oja RK Ranjan akoi oja ni ningthau lesemba sana jaw siga ani hom lak lakpirama bani asina singbada pung kitang ai chingchin jage aduga loina na ngasi akoi phal lagi akoi United Chongtas na akoi gi Manipur mapanda lei graba maitai singi khongul li balengbi rai anu ngasi masing maksu akoi gi United Chongtas si kangbu akoi barak midam je lengbi rai aduna ina haijaning badi akoi gi Manipur gi freedom fighter oiba akoi gi Chongthamia adigi di Chongthamia gi murti sema akoi keno da khingira Tripura da khingira adumai tawna barang museum da su Chongthamia gi murti Birtikendra thangal pongna asina singba mayam ting sigi akana tho mayam ting sigi murti se koina khinba asi pami loina na Chongthamia na sijinaramba maru oiba pochei khitang pona am khutang warsu asiga mafam je thamtara atopa Kanglup Bengali natraga to patonga tonga Kanglup na jingba lakpada Manipur da highway city Manipur khatani jing se yambda mafam se dia to pa Bengali masa mayam laga Hindustani masa mayam laga nongma da janghai cham lakpani na moi singduga koigi asukuma freedom fighter amna pairam ba maigi khulai ni kaina utpa matam da koigi chauthok sebado ado moina su ki dori me koina chauthok sebase uraga asigumba se ketang ai United Chongtas ki maibi mafam da soi tamjage pochei ketang yaraga di asigumba pochei matang ketang mateng pangbi ketang thambiu ai base ai gi asa tawje